Madhavi haifet WakhaL khallaga phone du manau nupida tapna pirami aduga onsilaga khomi sakhi iche ngasidi WakhaL yam nungaite kaidawrage ije aina matam amada ichagi pukningi apamba khangda mama ni ngami haiduna ichagi aningba apamba du aina thugai khibani madugi mahaini aina ngasi phanglibase aduna ayi mukhana ichanu pana pamchaba ki mayokta mana saukadaba thabak ai tawba pamdre WakhaL sinasu ai tawraroi ki haina khankhre punsi lambi asuk sangba sida harau tayamna arai leita tathok tasin tawza apen penda mayam ado haijagadawba thamoina nungsijaba misakado aina khangani haina khaluba mama ai siamna soikrene aduna sakhi iche ichana pamchana khoidana harauna lawjabado harau mana purakpa nupido aisu harauna ima woina lawsalage haina khalline wahai ase haibu loirakpada Madhavi kapkadawre adubu khangjanjai aduga kaisuk tawdaba saraga asema mino kama noktuna aduna sakhi iche imau thir roiketa nangna ingonda utliba nupi machado aina pamde matik chade haibagi wadi nateko imung asidu oiribu phibam leiribu moong ase nangna sahina khanglamgani aigi imungda thokliba sigom kana amagi imungda thokdanaba haige ngasidi mama aina mama oibi singna ngami haiduna ichani khanduna icha singi aningba pambadi khandraga makhoigi mayokta leplagane makhoigi thamoi soknaba tawgano ichani nungsi haidana phahanninglagasu matang matam chadrabadi phadi phara sabani haibado madu khangsano machegi nungda chagliba utpa yadaba awaba maisa asibo masi khangbana sakhi makha tana ahenba wa haide tumin lei makuta paiba phone adubuso tapna nakalamada thamkhre sakhi tapna puwangbadi ude iche office khibro mabo namana chamu kari hainageba ngasidi che hanaga imamana dana leremisibu kaigino manang nupina hanglakpa sida Madhavi ngarang macha nupana yumda halakpa mohong mataw aduba hairami ise adudi phatini ije adun torumba nate wa ama haibada hoida hairambe ijani ije adudi magi apambodo amuk tawjarasanuda magi aningbadu tawragane matam kharadi amuk pharakpra haibadu yengasi madumakni aina khallibasisu sakhi asinane aina tomin leirage haina hairise sidani ije se mapal thongda nungaiba yamna malagasu thamoi nunga sidane yamna pendini nangbo ai tasingna pende hairiseni ije kasu khenjina su khanganuda thamoi wanabani adugi sarupudi nungai bu WakhaL khallagane amuk leitho asumna machin manau anido harau wari sanarami pumnamak asibuna thairaga chalusi amuka sunung siraba lamdam aduda chalusi sama nungthilgi punga matarakpa dawaiduda ngasidi kaithil chatabana maram moiraga masadu khara wai sangduna mangol aduda phamlaga phi londuna leirame chawkhraba yumjaw ase matam amadade irang langna leirambani adubu matamgi matungina ama chatki ama hanki ngasidi mama macha khakta mangaire athoibado thabak suba chatluraga halakbani mamana kaithal chataba makhai mangol duda phi londuna leiramba duda kaidawrabanu khanduna mamagi nakal loira phamtharai machana khanghaudana gitlauna phamtharakpa sida khangprek pu khangi hai angawba khangini nangbo khangange nabu tumina phamdareini adoima kaidawrage ngasidi imphal chatrabo ngasidi mase potharage haidana chatrabani icha waramani thabak chalubagi imana ne nangi chakto thidana sagaita thangatlaga ngasaina thamlabani chathoro amuk chatkadaw boiramgani ne
Chatoy ni ma. Chak chaba lai ni. Adoy ma sumay na migi tungin naraga hajira suba sidi uy ba yaroy da. Ay bu kay gumba khara tawbo na di pay. 12 farak baga ay sila rin tina damdre. College amada ming chalaga kaboy kadaboy tawraga graduate loiraga tabak suba chale tawrise. Machagi wado tabada nung hay jade. Aduna sama tapna kumlay. Khangdre da tomba. Ima sukari hay katabo no khangdre. Pumna makse. Ima na matik chabi. Mama mo uida bakinito. Nachedo na layring ay di. Ima na ngamdrabaso. Nache na nanggida magta. Paikak pay na lepjabane. Pati da ko. Isor mahakso. Ichado bo. Mama ay gi itasidagi setlaga. Hekta po bikine. Ay se kaya mo gyam na. Paplay ba no khangde ni tawrise. Os. Ma gyam no bisi. Amukawra daw ni. Yare. Ay chakcharo kigi. Adoy ma. Thay na. Ako'y chega ko'y naramano pa. Ay nanahanting na inahay ba do. Mana di magi nagtalaw aduga na sena hayrami. Chumdring hayrak pani atoy ba mahag na. Adobo machano pagi wa kharaso taro badagi. Nungay taba poklambaga soy mangki. Samado saurang na nahayraglami. Atomba. Ima na yade hayrati yade. Nang madugi wapamdo imada mo kanapan gano. Ahayo. Ichagi apamba do imada hayo. Imangam na bapike. Minay oyo hay basuwege. Adobo atomba. Makoy gumba. May bukay suklay na kanba. Awabo udabam idi. Minung si khangdabam makoy di. Imana na amukana non jarwe. Atoy ba mama na sarak pa sidadi dumin manung da jangki. Sama machana jangkrabada manggol gi paklanga doda makong tutap na nga tharaga laikre. Tawram ba tabak adubo kautok laga ningsinglay. Hawki ba tawdok khara. Nong na kanna akak arayawa makay churi. Adubo machano pinuray di halagte. Upay laytraba mama mahakna pamunga doda layri. Tawfam khangda. Macha atomba na magi manakta muklak. Mapanda muktok. Machebo halakpra haiduni yengjay. Atoy ba mama na lok adubo kanna kuba kak natana. I yawrak ba doda di angang goyre. Tawfam makhangde. Sama machagi matawbo yung mangamda kaplaga layri. Atoy ba mamagi manakta janglaklaga. Ima. Isang dagiro. Iche sohlakte ayo sa pagyongge. Machana hairiba dobo khumda sama kanna lok tubo do makhudu na layram. Mama gi pibo maduda mama bu thadok laga chatpa sa hek ngamde. Athoy bado takfum makhanglamde. Prap mapal do da mukthok manggol gi machi do da amuklep. Mit pang bangamda churi banonga do da yengi. Khudang da siri ba ghari do da muk yengi. Pangtheng badinatri. Numidang gi pung tarak pada ngairi. Adobo inga thau oibagi nongga chubaga thengba manbagi wani. Mapala tuda leplaga layribaso mamana imungdagi lokanna khuba dumade adumak tari. Kuchisibu kayam chakrazan. Ajo pawalak ditaise. Ije nang halu kidawrake ay tufum khangdrem. Asamna sonduna layringai thongalomdagi saten toplaga changlakpa adobo manggoludagi urame. Nuray makut nama na saten amapai. Nama amadana chen khara jangna piyawba khaw mapai duna laklibadu uram sling bag amasu yali gam asam lakbana yawrakle mokpanu pana ma bangairam liba duda atomba kaidawra tanjadu da imungdagi mamana kanna lok khuriba do makhoi sataraklam machin manaw ani do hongnaruba tawda imungda parap changle nurai cheng habakpa khaw adudagi che chang amadi hida khara parup thoklaga hidak mahi ama prap mama da hairaga pithai nurai mukpada yenglaga mai khara golamba yadro nangbo ai dum phaldagi khara ngana halake tawbodo adum gari phangdabagine farak taraga leiruba adugi thengini nong se mukchurak thadi khara ngana so adum yorakpa yabane nong khakpa lagwa tawbodo dane lambida adum palla leire tawrise je mai de hogali chau thong silo ima se wabadu loiramani ngasaidagi adum khulei ni lokse iche su leitabaga ai tafom makhangudreni mokpa nupa ge wadu tarabada nuraido mamada mukonsilaga ma nasadu inganganu ko awaba tabak sa sugan ai leisidi nachai ni imabu soidan laying doini ima WakhaL nungai tabak khanganu ko nongmani ni seda doctor chatoini imabu doctor da punaba nachai na kanna hotnari Machagi wadu da sama nokfet khak tawi. Hidak thakhiba duna maram moiraga kharadi maphai.
ꯑꯗꯨꯕꯨ ꯃꯁꯥꯗꯣ ꯌꯥꯝꯅ ꯆꯣꯛꯊꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯕꯅꯤꯅ ꯋꯥꯔꯦ꯫ ꯑꯗꯨꯅ ꯃꯆꯥꯅ ꯍꯥꯏꯔꯤꯕꯗꯣ ꯇꯥꯔꯕꯁꯨ ꯀꯩꯁꯨ ꯈꯨꯝꯗꯦ꯫ ꯇꯨꯃꯤꯟ ꯎꯏꯊꯅꯕ ꯇꯧꯔꯒ ꯂꯩꯔꯤ꯫ ꯃꯃꯥꯕꯨ ꯄꯣꯊꯥꯔꯁꯨꯅ ꯈꯟꯅ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯗꯣ ꯆꯥꯛꯁꯪꯗ ꯆꯪꯂꯒ ꯆꯥꯛ ꯏꯁꯤꯡ ꯑꯗꯨꯕꯨ ꯇꯥꯟꯅꯗꯨꯅ ꯊꯣꯡꯕ ꯍꯧꯈ꯭ꯔꯦ꯫ ꯅꯤꯡꯁꯤꯡꯕ ꯈꯛꯇꯃꯛ ꯉꯥꯏꯍꯧꯔꯦ꯫ ꯃꯤꯀꯨꯞꯁꯤꯡꯗꯣ ꯉꯁꯤꯗꯤ ꯃꯆꯥꯅ ꯃꯥꯒꯤꯗꯃꯛ ꯇꯧꯔꯝꯕ, ꯏꯃꯨꯡꯒꯤꯗꯃꯛ ꯄꯨꯔꯝꯕꯁꯤꯡ ꯑꯗꯣ ꯅꯤꯡꯁꯤꯡꯂꯒ ꯉꯁꯤꯁꯨ ꯄꯦꯟꯗ꯭ꯔꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯑꯅꯥꯕ ꯑꯁꯤ ꯐꯥꯎꯕꯗꯤ ꯃꯆꯥ ꯑꯣꯏꯔꯤꯕꯤ ꯃꯥꯅ ꯀꯣꯛꯍꯟꯕꯤꯔꯝꯂꯦ꯫ ꯑꯗꯨꯕꯨ ꯑꯅꯥꯕ ꯑꯗꯨꯗꯒꯤ ꯍꯦꯟꯅ ꯋꯥꯕ ꯑꯃꯗꯤ ꯃꯆꯥꯅ ꯄꯤꯕꯤꯔꯝꯂꯦꯗꯣ꯫ ꯁꯃꯥ ꯀꯞꯂꯒ ꯍꯥꯏꯖꯩ, "ꯅꯨꯡꯁꯤꯗ, ꯑꯩꯒꯤ ꯏꯆꯥꯗꯣ ꯃꯃꯥ ꯑꯩꯒꯤꯗꯃꯛꯇ ꯃꯥ ꯌꯥꯝ ꯋꯥꯖꯕꯅꯤ꯫ ꯐꯠꯇꯦꯗꯀꯣ, ꯏꯁꯣꯔ ꯅꯪꯁꯨ ꯐꯠꯇꯦꯗꯀꯣ꯫ ꯏꯆꯥꯕꯨ ꯏꯊꯥꯁꯤꯗꯒꯤ ꯁꯦꯠꯂꯒ ꯍꯦꯛ ꯄꯨꯕꯤꯈꯤ꯫ ꯏꯆꯥꯗꯨ ꯄꯨꯒꯗꯕꯒꯤ ꯁꯔꯨꯛꯄꯨꯗꯤ ꯑꯩ ꯑꯣꯏꯅ ꯄꯨꯕꯤꯕ ꯌꯥꯗꯕ꯭ꯔꯣ? ꯏꯃꯥꯒꯤ ꯏꯕꯦꯝꯃ, ꯏꯃꯥꯗꯤ ꯏꯆꯥꯒꯤ ꯃꯥꯏꯊꯣꯡ ꯎꯗꯕ ꯀꯨꯏꯔꯦꯗ꯫ ꯏꯆꯥꯒꯤ ꯈꯣꯟꯖꯦꯜ ꯇꯥꯗꯕꯁꯨ ꯏꯃꯥ ꯀꯨꯏꯔꯦ꯫ ꯏꯃꯥ ꯀꯥꯎꯗꯤꯌꯦ, ꯉꯁꯤꯁꯨ ꯅꯤꯡꯁꯤꯡꯂꯤ꯫ ꯃꯃꯥ ꯑꯩꯅ ꯑꯩꯒꯤ ꯏꯆꯥꯕꯨ ꯅꯤꯡꯁꯤꯡꯂꯤꯌꯦ꯫ ꯏꯃꯥꯒꯤ ꯅꯨꯔꯩ, ꯅꯪꯕꯨ ꯏꯃꯥꯒꯤ ꯏꯇꯧꯁꯤꯕꯨ ꯅꯪꯕꯨ ꯌꯦꯡꯕ ꯉꯝꯂꯤꯕ꯭ꯔꯣ?" ꯑꯊꯣꯏꯕꯗꯣ ꯆꯥꯛ ꯇꯣꯛꯂꯒ ꯊꯣꯛꯂꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯃꯃꯥꯅ ꯑꯃꯨꯛ ꯀꯞꯂꯒ ꯂꯩꯔꯝꯕꯁꯤꯗꯗꯤ ꯃꯃꯥꯒꯤ ꯅꯥꯀꯜꯗ ꯐꯝꯊꯔꯒ, "ꯏꯃꯥ, ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯃꯆꯤ ꯀꯞꯇꯅ ꯂꯩꯔꯗꯤ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ? ꯃꯁꯥ ꯁꯣꯛꯄ ꯇꯥꯔꯦ꯫ ꯗꯣꯛꯇꯔꯅ ꯅꯨꯡꯉꯥꯏꯕ ꯋꯥꯈꯜ ꯈꯜꯂꯨ ꯍꯥꯏꯕꯗꯣ ꯏꯃꯥꯕꯨ ꯀꯥꯎꯔꯕꯣ?" ꯍꯥꯏꯅ ꯃꯃꯥꯒꯤ ꯇꯥꯔꯛꯂꯤꯕ ꯃꯄꯤ ꯑꯗꯨꯕꯨ ꯇꯩꯊꯣꯛꯄꯤ꯫ ꯁꯃꯥ ꯃꯆꯥꯅ ꯊꯦꯝꯂꯛꯄ ꯑꯁꯤꯗ ꯇꯣꯛꯂꯒ, "ꯅꯪꯕꯨ ꯑꯃꯨꯛ ꯆꯠꯂꯒꯦ ꯍꯥꯏꯔꯤꯔꯣ?" "ꯑꯩ ꯃꯤ ꯉꯥꯏꯔꯝꯃꯅꯤ, ꯆꯠꯅꯕ ꯇꯧꯔꯒꯦ꯫ ꯐꯖꯅ ꯂꯩꯔꯝꯃꯨꯀꯣ꯫ ꯑꯩ ꯎꯗ꯭ꯔꯦꯅ ꯑꯃꯨꯛ ꯀꯞꯄꯗꯣ ꯇꯧꯒꯅꯨ꯫ ꯅꯆꯥ ꯂꯩꯔꯤꯁꯤꯗꯤ ꯏꯃꯥ꯫ ꯑꯗꯨꯒ ꯏꯃꯥ, ꯑꯩꯒꯤꯁꯨ ꯏꯃꯥꯈꯛꯅꯤ꯫ ꯏꯃꯥ ꯚꯥꯞ ꯈꯔ ꯇꯥꯕꯤꯌꯨꯀꯣ." "ꯍꯣꯏꯗ, ꯏꯃꯥ ꯈꯪꯉꯤ, ꯀꯩꯗꯧꯔꯒꯦ? ꯆꯠꯂꯣ, ꯃꯤꯅ ꯉꯥꯏꯔꯝꯕ ꯇꯥꯔꯦ." ꯑꯊꯣꯏꯕꯗꯣ ꯃꯃꯥꯗ ꯋꯥ ꯍꯥꯏꯔꯝꯂꯒ ꯆꯠꯈ꯭ꯔꯦ꯫ ꯁꯃꯥ ꯀꯩꯁꯨ ꯈꯟꯗꯕ ꯁꯥꯔꯒ ꯃꯥꯅ ꯇꯧꯔꯤꯕ ꯑꯗꯣ ꯇꯧꯗꯨꯅ ꯂꯩ꯫ ꯁꯣꯝꯗꯅ ꯑꯃꯨꯛ ꯀꯝꯗꯧꯔꯤ? ꯆꯥꯛ ꯏꯁꯤꯡ ꯆꯥꯔꯒ ꯐꯤ ꯁꯨꯕꯁꯨ ꯂꯣꯏꯔꯦ꯫ ꯑꯗꯨꯒ ꯀꯦꯇꯨꯀꯤ ꯑꯃꯗꯤ ꯃꯦꯂꯩꯁꯅ ꯃꯈꯣꯏ ꯑꯅꯤꯗꯨ ꯀꯥ ꯂꯣꯏꯁꯤꯟꯗꯨꯅ ꯂꯩ꯫ ꯆꯥꯏꯗꯨꯅ ꯂꯩꯔꯤꯕ ꯐꯤ ꯑꯃꯗꯤ ꯐꯃꯨꯡ ꯐꯅꯨꯡ ꯃꯈꯩꯗꯨ ꯂꯣꯏꯁꯤꯜꯂꯤ꯫ ꯀꯦꯇꯨꯀꯤ ꯇꯞꯅ ꯋꯥꯔꯤ ꯁꯥꯕ ꯍꯧꯔꯛꯏ꯫ "ꯍꯌꯦꯡꯗꯒꯤ ꯌꯨꯝꯁꯦ ꯈꯔ ꯌꯨꯝ ꯃꯥꯜꯂꯗꯧꯕꯅꯤ꯫ ꯏꯆꯥꯗꯨꯅ ꯍꯜꯂꯛꯄ ꯍꯥꯏꯕꯗꯣ ꯑꯣꯏꯗꯧꯔꯕꯅꯤꯅ ꯏꯆꯥ ꯀꯥꯏꯁꯦ ꯅꯨꯡꯁꯤꯀꯣ ꯏꯕꯦꯝꯃ꯫ ꯑꯗꯨꯒ ꯅꯪꯁꯨꯅꯦ, ꯍꯌꯦꯡꯁꯨ ꯑꯗꯨꯝ ꯂꯥꯛꯎꯀꯣ꯫ ꯑꯩꯉꯣꯟꯗ ꯃꯇꯦꯡ ꯈꯔ ꯇꯧꯅꯤ ꯅꯪꯕꯣ꯫ ꯅꯪ ꯈꯨꯔꯥꯁꯨꯅꯦ, ꯁ꯭ꯀꯨꯜ ꯑꯃꯁꯨ ꯁꯥꯕ ꯑꯃꯨꯛ ꯍꯧꯔꯅꯤ꯫ ꯑꯗꯨꯁꯨ ꯊꯕꯛꯀꯤ ꯊꯕꯛ ꯉꯥꯛꯇꯅꯤ ꯇꯧꯗꯧꯔꯤꯁꯦ꯫ ꯆꯤꯟꯗꯧꯔ ꯄꯣꯠꯅꯤ." "ꯏꯟꯗꯣꯟ, ꯑꯗꯨꯒꯤ ꯍꯥꯏꯔꯗꯤ ꯌꯥꯝꯅ ꯐꯩꯀꯣ, ꯈꯨꯜꯁꯤꯗ ꯁ꯭ꯀꯨꯜ ꯑꯃ ꯁꯥꯕ ꯍꯥꯏꯁꯦ꯫ ꯊꯕꯛꯄꯨꯗꯤ ꯑꯃ ꯑꯗꯨꯝ ꯃꯇꯦꯡ ꯇꯧꯅꯔꯒ ꯂꯣꯏꯔꯦ꯫ ꯁ꯭ꯀꯨꯜꯗꯣ ꯏꯟꯗꯣꯟ ꯍꯣꯏꯒꯤ ꯅꯠꯇꯦ, ꯃꯌꯥꯝꯒꯤꯅꯤ꯫ ꯊꯕꯛ ꯄꯨꯝꯕꯗꯣ ꯏꯟꯗꯣꯟꯅ ꯇꯇꯩ ꯇꯧꯕ ꯌꯥꯄꯣꯟꯇꯦꯗ." ꯀꯦꯇꯨꯀꯤ ꯅꯣꯛꯆꯩ ꯃꯦꯂꯩꯒꯤ ꯋꯥ ꯑꯗꯨꯗ꯫ ꯃꯥꯒꯤ ꯋꯥꯗꯨꯗ ꯄꯦꯟꯖꯔꯗꯨꯅ ꯍꯔꯥꯎꯅ ꯃꯈꯥ ꯇꯥꯔꯛꯂꯝꯃꯤ꯫ "ꯅꯪꯅꯗꯕꯨ ꯑꯩꯒꯤ ꯅꯥꯛꯇ ꯂꯩꯕꯒꯤ ꯑꯩꯒꯤ ꯊꯕꯛꯀ ꯆꯤꯟꯕ ꯑꯩꯅ ꯑꯣꯏꯔꯤꯕ ꯃꯈꯩꯁꯦ ꯅꯪꯅ ꯈꯪꯕꯒꯤ ꯑꯗꯨꯝꯅ ꯍꯥꯏꯔꯤꯕꯅꯦꯕ꯫ ꯑꯗꯨꯕꯨꯅꯦ, ꯑꯇꯩ ꯀꯅꯥ ꯑꯃꯅ ꯑꯗꯨꯝꯅ ꯍꯥꯏꯔꯒꯗꯧꯕꯗꯤ ꯅꯠꯇꯦꯗꯣ ꯏꯕꯦꯝꯃ." "ꯑꯗꯨꯕꯨꯗꯤ ꯆꯨꯝꯃꯤ꯫ ꯑꯗꯣ ꯇꯥꯆꯤꯡꯈꯩꯁꯨ ꯆꯍꯤ ꯑꯉꯥꯡ ꯑꯣꯏꯔꯝꯃꯔꯣꯏꯌꯦ꯫ ꯊꯕꯛ ꯑꯃ ꯇꯧꯕꯒ ꯅꯨꯄꯤ ꯊꯤꯅꯕ ꯇꯧꯔꯣ꯫ ꯏꯟꯗꯣ, ꯌꯨꯝꯒ ꯃꯤ ꯂꯩꯇꯕꯒ ꯑꯗꯨꯅ ꯐꯔꯣꯏꯗ꯭ꯔꯣ?" "ꯑꯩꯁꯨ ꯈꯜꯂꯤꯅꯤꯅꯦ꯫ ꯑꯗꯨꯕꯨ ꯏꯆꯥꯅꯨꯄꯥꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯑꯃꯨꯛꯇ ꯍꯪꯈꯤꯒꯦ꯫ ꯀꯅꯥꯅ ꯈꯪꯕ, ꯃꯃꯥ ꯑꯩꯉꯣꯟꯗ ꯍꯥꯏꯗꯅ ꯅꯨꯡꯁꯤꯖꯕ ꯃꯤꯁꯛ ꯑꯃ ꯂꯩꯔꯝꯂꯗꯤ." ꯅꯣꯛꯆꯩ ꯃꯈꯣꯏ ꯑꯅꯤꯗꯣ꯫ ꯋꯥꯔꯤ ꯇꯧꯅ ꯊꯕꯛꯇꯨ ꯂꯣꯏꯔꯛꯂꯦ꯫ ꯂꯣꯏꯔꯕꯗ ꯆꯥ ꯀꯞ ꯑꯃꯃꯝ ꯊꯛꯁꯦ ꯍꯥꯏꯅꯗꯨꯅ ꯑꯃꯨꯛꯁꯨ ꯂꯣꯜꯂꯒ ꯂꯩꯔꯤ꯫ ꯇꯟꯖꯥꯗꯨꯗ ꯆꯥꯎꯕꯗꯣ ꯑꯃꯨꯛ ꯍꯜꯂꯛꯂꯒ ꯃꯦꯂꯩꯗ ꯍꯥꯏꯔꯝꯃꯤ꯫ "ꯃꯦꯂꯩ, ꯌꯦꯡꯉꯣꯏ, ꯏꯆꯥ ꯍꯌꯦꯡꯁꯨ ꯑꯗꯨꯝ ꯂꯥꯛꯀꯗꯧꯕꯅꯤꯀꯣ꯫ ꯊꯕꯛꯁꯤ ꯌꯥꯝꯃꯤ꯫ ꯍꯌꯦꯡꯅ ꯅꯕꯨꯡ ꯊꯣꯛꯂꯛꯄꯒꯤ ꯆꯥꯛ ꯏꯁꯤꯡ ꯑꯃ ꯊꯣꯡꯕ ꯊꯛꯄ, ꯑꯗꯒꯤ ꯊꯕꯛ ꯁꯨꯕꯁꯤꯡꯒꯤ ꯆꯥ ꯂꯣꯟꯕ ꯅꯪꯅ ꯂꯣꯏꯅ ꯇꯧꯒꯗꯕꯅꯤꯀꯣ꯫ ꯈꯨꯔꯥ ꯅꯪꯒꯤ ꯑꯋꯥꯃꯟ ꯅꯨꯡꯇꯤꯒꯤ ꯑꯗꯨꯝ ꯄꯤꯒꯅꯤꯗ꯫ ꯅꯪꯅ ꯈꯔ ꯒ꯭ꯌꯥꯟ ꯇꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯑꯩꯈꯣꯏ ꯏꯃꯨꯡꯒꯤ ꯂꯩꯔꯤꯕ ꯃꯑꯣꯡꯁꯨ ꯅꯪꯅ ꯍꯦꯟꯅ ꯈꯪꯂꯤ ꯄꯣꯠꯅꯤꯗ." "ꯈꯨꯔꯥ, ꯑꯩꯇꯪ ꯅꯠꯇꯤꯌꯦ, ꯈꯨꯜꯁꯤꯗ ꯂꯩꯔꯤꯕ ꯂꯩꯁꯥꯕꯤ ꯑꯇꯣꯞꯄꯈꯩꯁꯨꯅꯦ ꯂꯣꯏꯅ ꯂꯩꯔꯤ꯫ ꯊꯕꯛ ꯁꯨꯐꯝꯗ ꯆꯥ ꯄꯤꯕ ꯆꯠꯄꯗꯤ ꯏꯇꯣꯝꯇ ꯆꯠꯄ ꯇꯜꯂꯤ꯫ ꯃꯤ ꯃꯌꯥꯝ ꯃꯃꯥꯡꯗ ꯏꯀꯥꯏꯖꯩꯌꯦꯕ." ꯆꯥꯎꯕꯗꯨ ꯅꯣꯛꯆꯩ ꯑꯗꯨꯒ ꯃꯈꯥ ꯇꯥꯔꯛꯂꯝꯃꯤ꯫ "ꯍꯣꯏꯗ, ꯈꯨꯔꯥꯁꯨ ꯈꯪꯉꯤ꯫ ꯑꯩꯅ ꯐꯅꯕ ꯑꯗꯨꯝ ꯇꯧꯔꯒꯦꯀꯣ." ꯃꯦꯂꯩ ꯆꯥꯗꯨ ꯂꯣꯟꯕ ꯂꯣꯏꯔꯗꯨꯅ ꯀꯞ ꯑꯃꯃꯝ ꯆꯥꯛꯈꯨꯝꯗꯨꯗ ꯍꯩꯔꯒ ꯊꯛꯃꯤꯟꯅꯩ꯫
ꯇꯟꯖꯥꯗꯨꯗ ꯀꯦꯇꯨꯀꯤꯅ ꯆꯥꯝꯃꯉꯥ ꯆꯠꯄꯤ ꯑꯃ ꯄꯨꯊꯣꯛꯂꯒ ꯄꯤꯔꯝꯃꯤ꯫ ꯃꯦꯂꯩ ꯅꯣꯛꯐꯦꯠ ꯇꯧꯅ ꯄꯤꯔꯛꯂꯤꯕ ꯄꯩꯁꯥ ꯑꯗꯨꯕꯨ ꯂꯧꯏ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯆꯥꯗꯨꯁꯨ ꯊꯛꯄ ꯂꯣꯏꯔꯦ꯫ ꯊꯛꯄ ꯂꯣꯏꯔꯛꯄꯒꯤ ꯇꯟꯖꯥ ꯑꯗꯨꯗꯅꯤ ꯀꯦꯇꯨꯀꯤꯅ "ꯂꯣꯏꯔꯕ ꯅꯠꯇ꯭ꯔꯣ? ꯊꯅꯝꯃꯣ ꯊꯅꯝꯃꯣ꯫ ꯑꯗꯨꯃꯗꯤꯅꯦ ꯏꯟꯗꯣ ꯂꯣꯏꯁꯤꯜꯂꯒꯦ꯫ ꯅꯪꯁꯨ ꯌꯨꯝꯗ ꯊꯕꯛ ꯃꯌꯥꯝ ꯑꯃ ꯂꯩꯔꯝꯒꯅꯤ ꯇꯧꯔꯤꯗꯣ." "ꯍꯣꯏ ꯏꯟꯗꯣ, ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯍꯜꯂꯒꯦꯀꯣ." ꯃꯁꯤ ꯍꯥꯏꯔꯝꯂꯒ ꯃꯦꯂꯩ ꯌꯨꯝꯗꯨꯗꯒꯤ ꯊꯣꯛꯂꯛꯂꯒ ꯃꯌꯨꯝꯗ ꯍꯜꯂꯛꯏ꯫ ꯍꯜꯂꯛꯄꯒꯤ ꯂꯝꯕꯤꯗ ꯋꯥꯈꯜꯗꯨ ꯈꯜꯂꯤ꯫ ꯂꯝꯕꯤ ꯆꯠꯅ ꯆꯠꯅ ꯁꯦꯜ ꯐꯪꯕꯁꯦ ꯏꯅꯦꯗ ꯄꯤꯔꯒꯦ꯫ ꯑꯗꯨ ꯑꯣꯏꯔꯗꯤ ꯏꯅꯦꯅꯁꯨ ꯍꯔꯥꯎꯖꯔꯅꯤ꯫ ꯑꯩ ꯏꯀꯥꯏꯕ ꯌꯥꯗꯦ꯫ ꯑꯩ ꯅꯨꯡꯇꯤꯒꯤ ꯆꯠꯀꯦ꯫ ꯁꯨꯃꯥꯏꯅ ꯁꯦꯜ ꯐꯪꯗꯕ ꯑꯣꯏꯔꯒꯗꯤ ꯑꯩ ꯑꯗꯨꯝ ꯆꯠꯀꯦ꯫ ꯑꯁꯨꯝꯅ ꯈꯟꯅ ꯈꯟꯅ ꯂꯥꯛꯄꯗ ꯃꯥꯗꯤ ꯎꯗꯦ꯫ ꯂꯥꯞꯇꯛꯅ ꯂꯥꯞꯄꯣꯍꯣꯏꯒꯤ ꯀꯥꯡꯒꯨꯗꯣ ꯃꯥꯅ ꯂꯥꯛꯄ ꯑꯗꯨꯕꯨ ꯌꯦꯡꯗꯨꯅ ꯂꯩꯔꯤꯕꯗꯣ꯫ ꯂꯥꯛꯄ ꯇꯞꯅ ꯃꯥꯒꯤ ꯃꯤ ꯑꯃꯗ ꯑꯣꯟꯁꯤꯜꯂꯒ "ꯐꯗꯤ ꯐꯖꯗ꯭ꯔꯣ ꯃꯦꯂꯩꯁꯦ? ꯈꯨꯡꯒꯪꯁꯤꯒꯤ ꯂꯩꯁꯥꯕꯤꯅꯤ ꯍꯥꯏꯕꯗ ꯆꯣꯞꯇ꯭ꯔꯦꯅꯦ꯫ ꯅꯍꯥꯟꯒꯤ ꯏꯝꯐꯥꯜ ꯃꯆꯥꯁꯤꯡꯗꯣ ꯍꯟꯈ꯭ꯔꯦ ꯍꯥꯏꯗꯥꯏꯅꯦ? ꯑꯩꯗꯤ ꯃꯦꯂꯩꯒꯤ ꯅꯨꯡꯁꯤꯅꯕ ꯅꯨꯄꯥꯒ ꯃꯥꯜꯂꯤꯅꯦ." ꯍꯥꯏꯅ ꯃꯦꯂꯩꯗꯣ ꯃꯈꯣꯏꯅ ꯂꯩꯔꯤꯕꯗꯨ ꯐꯥꯎꯔꯒ ꯍꯦꯟꯗꯣꯛꯇꯨꯅ ꯆꯠꯈꯤꯒꯗꯧꯔꯦ꯫ ꯑꯗꯨꯗ ꯂꯥꯛꯄꯅ ꯈꯥꯝꯃꯤ꯫ "ꯑꯣꯏ ꯃꯦꯂꯩ, ꯅꯪ ꯉꯥꯏꯈꯣ." ꯃꯦꯂꯩ ꯆꯠꯂꯝꯕꯗꯨ ꯂꯦꯞꯂꯒ "ꯑꯁ, ꯑꯃꯨꯛ ꯊꯦꯡꯅꯔꯦ ꯃꯁꯤꯒꯤ ꯍꯤꯡꯆꯥꯞ ꯃꯥꯟꯕꯁꯦ꯫ ꯑꯩꯗꯤ ꯄꯦꯜꯂꯕꯅꯤ꯫ ꯇꯥꯗ꯭ꯔꯣꯅꯦ ꯃꯁꯤꯕꯣ?" ꯃꯦꯂꯩꯗꯨ ꯅꯣꯛꯁꯟꯅꯔꯒ ꯇꯨꯡꯂꯣꯝꯗ ꯑꯣꯟꯊꯣꯔꯛꯏ꯫ "ꯇꯥ ꯂꯥꯛꯄ, ꯀꯩ ꯍꯥꯏꯒꯦ?" "ꯀꯥꯏ ꯆꯠꯂꯨꯏꯅꯣ ꯅꯪꯕꯣ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯁꯤꯗ?" "ꯊꯕꯛ ꯑꯃ ꯆꯠꯂꯨꯕꯅꯤ꯫ ꯀꯩ ꯍꯥꯏꯒꯦ ꯑꯩꯕꯨ ꯀꯧꯕꯕꯣ?" "ꯁꯨꯝ ꯀꯧꯕꯅꯤ, ꯌꯥꯗ꯭ꯔꯕꯣꯅꯦ?" "ꯑꯔꯨꯕ ꯋꯥ ꯂꯩꯇ꯭ꯔꯒꯗꯤ ꯑꯩ ꯆꯠꯂꯒꯦ꯫ ꯌꯨꯝꯗ ꯀꯅꯥꯝꯇ ꯂꯩꯔꯝꯃꯣꯏ꯫ ꯊꯕꯛ ꯏꯪꯈꯥꯡ ꯑꯃꯨꯛ ꯇꯧꯔꯨꯗꯣꯏꯅꯤ ꯇꯥ ꯂꯥꯛꯄ." ꯂꯥꯛꯄꯗꯣ ꯃꯦꯂꯩꯒꯤ ꯃꯅꯥꯛ ꯆꯪꯁꯤꯜꯂꯒ "ꯑꯩꯈꯣꯏ ꯌꯨꯝꯒꯤꯁꯨ ꯊꯕꯛ ꯌꯥꯝ ꯂꯩ, ꯈꯔ ꯇꯧꯕꯤꯌꯨꯗꯅ꯫ ꯀꯩ ꯀꯥꯏꯒꯦ? ꯑꯗꯨꯁꯨ ꯑꯩꯈꯣꯏꯗ ꯂꯦꯡꯗꯅ ꯂꯩꯔꯒ." ꯎꯁꯤꯠꯇꯅ ꯍꯥꯏꯔꯛꯄ ꯑꯣꯏꯕꯒꯤ ꯃꯦꯂꯩ ꯈꯥꯅ ꯌꯦꯡꯉꯤ꯫ ꯑꯗꯨꯒ ꯁꯥꯎꯅ ꯈꯨꯝꯂꯛꯂꯝꯃꯤ꯫ "ꯑꯗꯨꯒꯨꯝꯕ ꯃꯤ ꯎꯁꯤꯠꯇꯕꯩ ꯋꯥꯗꯣ ꯍꯥꯏꯒꯅꯨ ꯇꯥ ꯂꯥꯛꯄ꯫ ꯑꯩꯁꯦ ꯂꯩꯀꯥꯏꯒꯤ ꯅꯠꯇ꯭ꯔꯅꯤ꯫ ꯑꯔꯥꯟꯕ ꯃꯤꯠꯌꯦꯡ ꯌꯦꯡꯒꯅꯨ꯫ ꯑꯩꯅ ꯇꯥ ꯂꯥꯛꯄꯕꯨ ꯏꯕꯨꯡ ꯑꯃ ꯑꯣꯏꯅ ꯌꯥꯝꯅ ꯏꯀꯥꯏ ꯈꯨꯝꯅꯖꯩ꯫ ꯊꯝꯕꯤꯕ ꯏꯀꯥꯏ ꯈꯨꯝꯅꯕꯁꯦ ꯃꯥꯡꯅꯕ ꯁꯤꯟꯕꯤꯔꯛꯀꯅꯨ." ꯂꯥꯛꯄꯁꯨ ꯍꯟꯗꯦ꯫ ꯑꯗꯨꯃꯛ ꯀꯔꯦꯝꯅꯗꯨꯅ ꯃꯈꯥ ꯇꯥꯔꯛꯏ꯫ "ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯄꯒꯤ ꯎꯠꯄ ꯅꯄꯨꯔꯣꯏꯕ ꯑꯃ ꯑꯣꯏꯅ ꯈꯜꯂꯒ ꯅꯪꯒꯤ ꯏꯀꯥꯏ ꯈꯨꯝꯅꯕꯗꯨ ꯎꯠꯄꯗꯤ ꯀꯔꯤ ꯀꯥꯏꯒꯦꯅꯦ? ꯑꯩꯅ ꯍꯥꯏꯗꯤ ꯑꯩꯉꯣꯟꯗ ꯂꯩꯔꯒꯗꯤ ꯅꯈꯨꯠꯇ ꯍꯝꯗꯨꯅ ꯆꯥꯒꯅꯤ ꯍꯥꯏꯔꯤꯕ꯫ ꯈꯨꯜꯁꯤꯗ ꯑꯩꯈꯣꯏꯗꯧꯅ ꯏꯅꯥꯛ ꯀꯩꯔꯥꯛ ꯈꯨꯟꯕ ꯀꯅꯥ ꯂꯩꯔꯤꯒꯦꯅꯦ? ꯁꯦꯜ ꯐꯅꯌꯥꯝ ꯄꯥꯏꯔꯁꯨꯅꯦ, ꯅꯪꯒꯨꯝꯕ ꯃꯊꯣꯡ ꯈꯪꯗꯕ ꯃꯤꯁꯛ ꯑꯃꯗ ꯂꯨꯍꯣꯡꯒꯗꯕꯒꯤ ꯁꯔꯨꯛꯄꯨꯗꯤ ꯄꯨꯟꯁꯤ ꯆꯨꯞꯄꯁꯦ ꯆꯨꯛ ꯁꯥꯔꯒ ꯂꯦꯟꯒꯦ." ꯋꯥꯍꯩꯁꯦ ꯍꯥꯏꯔꯝꯂꯒ ꯁꯥꯎꯅ ꯆꯠꯈꯤꯒꯦ ꯇꯧꯏ꯫ ꯑꯗꯨꯕꯨ ꯃꯥꯒꯤ ꯈꯨꯗꯥꯡꯗꯨ ꯄꯥꯏꯔꯛꯏ꯫ ꯈꯨꯗꯥꯡ ꯄꯥꯏꯔꯛꯄꯁꯤꯗ ꯃꯦꯂꯩ ꯁꯥꯎꯔꯗꯨꯅ ꯁꯥꯐꯨ ꯀꯟꯅ ꯈꯨꯄꯥꯛꯅ ꯊꯥꯈꯤ꯫ ꯈꯔ ꯍꯧꯈꯤꯕ ꯑꯣꯏꯕꯅ ꯂꯥꯛꯄꯒꯤ ꯈꯨꯠꯄꯨꯁꯤꯡꯗꯣ ꯑꯃꯅ ꯑꯃꯗ ꯌꯦꯡꯅꯩ꯫ ꯃꯦꯂꯩ ꯁꯥꯎꯅ "ꯅꯪꯒꯨꯝꯕ ꯑꯃꯅ ꯑꯩꯒꯤ ꯈꯨꯗꯥꯡ ꯄꯥꯏꯕ ꯀꯔꯤ ꯅꯇꯤꯛ ꯂꯩꯒꯦ? ꯑꯩꯁꯦ ꯄꯪꯌꯥꯗ ꯌꯥꯕꯤ ꯑꯣꯏꯅ ꯎꯒꯅꯨ, ꯈꯪꯉꯤꯗꯅ? ꯁꯦꯜ ꯈꯔꯗ ꯄꯪꯊꯕꯤ ꯅꯨꯄꯤꯗꯣ ꯑꯩꯗꯤ ꯅꯠꯇꯦ꯫ ꯅꯄꯥꯒꯤ ꯅꯔꯜꯅ ꯅꯨꯡꯉꯥꯏꯕ ꯅꯪꯕꯨ ꯃꯤꯔꯣ? ꯍꯥ? ꯁꯤꯀꯤꯁꯨ ꯄꯥꯏꯔꯝꯃꯣꯏꯅꯦ, ꯑꯗꯨꯒ ꯒꯞꯀꯁꯨ ꯇꯧ ꯁꯥꯗꯅ." ꯑꯁꯤ ꯍꯥꯏꯔꯒ ꯁꯥꯎꯅ ꯈꯣꯡꯊꯥꯡ ꯑꯗꯨ ꯊꯨꯅ ꯊꯥꯡꯂꯒ ꯆꯠꯈꯤ꯫ ꯂꯥꯛꯄꯗꯨ ꯇꯨꯃꯤꯟ ꯈꯥꯅ ꯑꯁꯥꯎꯕ ꯃꯤꯠꯌꯦꯡ ꯌꯦꯡꯂꯒ ꯂꯩꯍꯧꯏ꯫ ꯁꯤꯡꯅꯕ ꯑꯃꯒꯨꯝ ꯍꯥꯏꯔꯤ ꯑꯁꯨꯝꯅꯁꯨ꯫ "ꯅꯪꯒꯨꯝꯕꯤ ꯑꯃꯅ ꯑꯩꯒꯤ ꯃꯥꯏꯗ ꯈꯨꯄꯥꯛꯅ ꯊꯥꯕ ꯅꯇꯤꯛꯂꯥ? ꯍꯧꯖꯤꯛꯇꯤ ꯇꯞꯅ ꯇꯞꯅ ꯑꯩꯁꯤ ꯀꯅꯥꯅꯣ ꯍꯥꯏꯕꯗꯨ ꯈꯪꯍꯟꯕ ꯇꯥꯔꯦ꯫ ꯂꯝꯖꯥ ꯃꯆꯥ ꯅꯪꯅꯁꯨ ꯅꯤꯡꯊꯧ ꯃꯆꯥ ꯑꯩꯉꯣꯟꯗ ꯁꯤꯡꯅꯕ? ꯌꯦꯡꯅꯕ ꯇꯥꯔꯦꯗꯅ." ꯃꯦꯂꯩꯁꯨ ꯆꯠꯅ ꯃꯆꯤꯟꯗ ꯄꯣꯔꯣꯛ ꯁꯣꯟꯕ ꯂꯦꯞꯇꯦ꯫ "ꯀꯩ ꯊꯣꯛꯏꯅ ꯇꯧꯗ꯭ꯔ ꯁꯥꯏꯅꯣ? ꯃꯣꯏꯒꯨꯝꯕꯁꯤ ꯍꯤꯡꯕꯒꯤ ꯀꯥꯟꯅꯕ ꯂꯩꯕ ꯃꯤ ꯅꯠꯇꯦ꯫ ꯑꯩꯒꯤ ꯑꯗꯨꯝ ꯇꯨꯃꯤꯟꯅ ꯂꯩꯕꯤꯕꯅꯦꯕ꯫ ꯃꯣꯏꯒꯤ ꯇꯣꯜꯂꯤꯕ ꯁꯦꯜ ꯈꯔꯁꯦ ꯑꯝꯇ ꯁꯤꯡꯈ꯭ꯔꯗꯤ ꯋꯥꯍꯩ ꯑꯃ ꯁꯪꯗꯧꯅꯤ ꯇꯧꯏꯁꯦ." ꯁꯨꯝ ꯂꯥꯛꯄꯅ ꯃꯥꯁꯨ ꯃꯌꯨꯝ ꯌꯧꯔꯛꯂꯦ꯫ ꯑꯗꯨꯒ ꯇꯧꯕ ꯌꯥꯕ ꯌꯨꯝꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯇꯧꯔꯝꯃꯤ꯫ ꯉꯥꯏꯍꯥꯛꯇꯕꯨ ꯄꯣꯊꯥꯒꯦ ꯍꯥꯏꯕ ꯁꯪꯗꯦ꯫ ꯑꯣꯟꯊꯣꯛꯅ ꯊꯕꯛ ꯆꯤꯟꯕꯤ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯃꯦꯂꯩꯒꯤ ꯋꯥꯈꯜꯗ ꯅꯣꯡꯃꯇ ꯈꯟꯗꯦ ꯄꯨꯋꯥꯡꯕꯨ ꯃꯍꯥꯛꯄꯨ, ꯃꯔꯝꯗꯤ ꯂꯨꯝꯅ ꯂꯧꯗꯕꯅꯤ꯫ ꯉꯥꯏꯍꯥꯛ ꯂꯝꯕꯤ ꯂꯝꯈꯥꯡꯗ ꯊꯦꯡꯅꯕ ꯑꯃꯒꯨꯝ ꯈꯜꯂꯤ꯫ ꯑꯗꯨꯕꯨ ꯁꯣꯝꯗ ꯄꯥꯈꯪ ꯃꯥꯅꯗꯤ ꯃꯤꯀꯨꯞ ꯈꯨꯗꯤꯡ ꯃꯦꯂꯩꯒꯤ ꯋꯥꯈꯜꯕꯨ ꯈꯜꯂꯤ꯫ ꯄꯨꯋꯥꯡꯕ ꯉꯁꯤꯗꯤ ꯊꯕꯛ ꯏꯪꯈꯥꯡ ꯂꯣꯏꯕꯒ ꯑꯇꯣꯞꯄ ꯃꯐꯝ ꯑꯃꯗ ꯍꯥꯏꯗꯣꯛꯇꯦ꯫ ꯃꯌꯨꯝꯗ ꯆꯨꯝꯗ꯭ꯔꯤꯡ ꯍꯜꯂꯛꯏ꯫ ꯃꯆꯥꯅ ꯉꯁꯤ ꯃꯇꯝ ꯆꯥꯅ ꯍꯜꯂꯛꯄꯁꯤꯗꯗꯤ ꯃꯥꯙꯕꯤ ꯋꯥꯈꯜ ꯑꯗꯨ ꯈꯔ ꯌꯥꯡꯖꯩ꯫ ꯃꯇꯝꯗꯤ ꯈꯪꯍꯧꯗꯦ꯫ ꯌꯥꯆꯪꯕꯒꯤ ꯃꯇꯝ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯃꯥꯙꯕꯤ ꯂꯥꯏ ꯊꯥꯎꯃꯩ ꯊꯥꯅꯕ ꯇꯧꯔꯝꯃꯤ꯫ ꯄꯨꯋꯥꯡꯕ ꯁꯦꯠꯂꯨꯕ ꯗ꯭ꯔꯦꯁꯁꯤꯡꯗꯨ ꯍꯣꯡꯗꯣꯛꯂꯒ ꯀꯤꯆꯟꯗ ꯂꯥꯛꯏ꯫
ꯑꯗꯨꯒ ꯒ꯭ꯔꯤꯟ ꯇꯤ ꯁꯦꯝꯂꯒ ꯊꯛꯇꯨꯅ ꯃꯃꯥꯅ ꯀꯤꯆꯟ ꯑꯗꯨꯗ ꯂꯥꯛꯄ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯤꯅꯠ ꯈꯔꯒꯤ ꯃꯇꯨꯡ ꯃꯃꯥ ꯏꯕꯦꯝ ꯑꯗꯨ ꯂꯥꯏ ꯊꯥꯎꯃꯩ ꯊꯥꯟꯕ ꯂꯣꯏꯔꯗꯨꯅ ꯂꯥꯛꯂꯦ꯫ ꯃꯃꯥ ꯂꯥꯛꯄꯗꯨ ꯎꯕꯗ ꯄꯨꯋꯥꯡꯕ ꯇꯞꯅ, "ꯃꯥ, ꯑꯗꯨꯗ ꯅꯪꯒꯤ ꯒ꯭ꯔꯤꯟ ꯇꯤ ꯂꯩꯔꯕꯅꯤ." "ꯍꯣꯏ ꯍꯣꯏ, ꯏꯃꯥ ꯍꯩꯔꯒꯦ." ꯃꯥꯙꯕꯤ ꯆꯥꯗꯣ ꯍꯩꯔꯒ ꯃꯍꯥꯛꯁꯨ ꯗꯥꯏꯅꯤꯡ ꯇꯦꯕꯜ ꯇꯝꯅ ꯂꯥꯛꯂꯒ ꯆꯦꯌꯔ ꯑꯃꯗ ꯐꯝꯊꯩ꯫ ꯑꯗꯨꯒ ꯆꯥꯗꯣ ꯁꯤꯞ ꯑꯃ ꯆꯤꯡꯏ꯫ ꯃꯃꯥ ꯃꯆꯥꯎ ꯑꯅꯤꯗꯣ ꯋꯥꯍꯩ ꯑꯃꯠꯇ ꯍꯥꯏꯅꯗꯦ꯫ ꯆꯥ ꯑꯗꯨꯕꯨ ꯊꯛꯂꯒ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯂꯩꯅꯩ꯫